MLA Lokeswarna sengdoktrabadi Village Volunteer Force na boycott tawgadawre. Village Volunteer Force khundrakpamgi convener Nongthongbam Bobby na haikhre. Megi tang ahumdagi Maitaygi ST demand gi mayokta chingi district khudingmakta satkhiba rally adugi manungda atamdana Churachandpurda kuki singna mitai kaya halakpa yum kai kaya mai thaduna kuki khulai paiba singna maitai sing talakhiba se mitai na kuki singi mathakta hana lal hauba manba mawongda khundrakpam kendra gi MLA Lokeswarna phongdokibo wafam adu laibak thibane ngasi Manipur Press Club ta pangthokiba pawgi mifam amada Bobby na makha taraduna matau karamna rajniti gi lautunaraga mitai singna kuki halan ki bani haibagi chap chaba khudam sangdam yauna Manipur gi miyam da sengdokadabane karigumba sengdoktrabade khundrakpam kendra da miyam gi oiba thabak thauram singda mahak yahondaba amade mahak pu boycott tawba haina warep laure haina su mahak na phongdokhe Anand Misra thabak tagi resign tawragane Lakhimpur District ki SP Anand Misra kumza lisingani kunmari gi January 13 ta resign tawragani haire kumza 2011 ge Assam Meghalaya Kedar RR Base IPS Officer Anand Misra na Maki resign letter adu Assam ki Chief Secretary Pawan Botha Kumar da tha asigi taraga nipan da pisilakibani haire Maki resignation letter adu na Maki lanai gi oiba thabak sing amasung miyam gi oiba thabak sing ningtam na pangthokpa ngamnaba honabada thabak tagi resign tawnabagi khongthang asi laukhalakpani haire ningsingba yai Manipur da thokliba irang asigi matangda thijinnaba semkiba special investigation team SIT gi in charge oina Anand Misra bu hapkhibane